Design soiba maramna Russian tanksing Ukraine da asenba ku oire. Gulf land matamdagi leraklaba Russian tanksing si design da yamna thina soiba leiba maramna Ukraine da thokliba lan asida khillaga leiba target ka chap manare. Masi lanmi singidamak asenba ku oire haina expert sing na haire nongsup laigak singi tanksinga yamna manadaba mawongda Indian Army na su paksan na Sijinnaduna Russian tanksing da turet ki makada bom ni pupuraga chatle masina tangsing si yamna khudong thiningai oihelle khara khajik panbada phauba bom singdu amukta da pulap pokhaiheli amasung vehicle lawpham khangdana kahelle Russian tangsing si achen maku oire haina nongsup lomge military expert sing na haike design soiba sina maram oiduna Ukraine da thokliba lan asida Ukrainian forces ki makutta Russian tank samapan go humudra rom kai khre haina thajade lan asida Russian tank kaya turet pai thoklaga taba uba phangle video khara da vehicle asigi mathak thangba saruk paikhlakpa uke masi hairiba design da soiba amasung manungda puba bom sing pokhairakpadagi ni haire Russian tank singi design da soiba si ing 1940 mathoi amasung 2003 da Gulf da thokiba lan da su uba phangke matam du da Russia na saba Iraqi T-72 tank sing chap manaba mawongda yamna thina kai ke masigi design asigi kana bahairagade manungda mafam yamna pi amasung teng asi pakthali amasung yeknaba na kapsilakpada khara nanthokpa ngamme adubu turet makhada sel mayam hapa sina khara khajik panbada su teng asi hekta kaiba yare Russia na makhata na puthokpa T-90 amasung T-80 teng sing da su missile loading system ge asoiba asimak uba phangi haire United States ki howitzer tangkhai henbadi Ukraine da laire Russia ge attack mayok nariba Ukraine da United States ki howitzer tangkhai henbadi Ukraine da laire amasung yamna thapna kapa yaba weapon system ase kamdongna sijinnagani haibage matangda Ukraine gi ahenba lanmi group amadi training piba loikhre haina US Defense Department ke Press Secretary John Kirby na phongdokhre munition amasung weapon system sing Ukraine da leptana thajille training tawkhraba lanmi sing aduna Ukraine da amuk handuna battery sing du kamdongna sijinnagani haibagi matangda atopa lanmi sing da amuk training pigani haina Kirby na press briefing amada haike Ukraine da supply tawba khulai sing na lanbung da mathau tawri amasung nongpok Donbas lamdam da soknaba landa mayek sengna ithilpiri haina Kirby na haike haukiba February 13 da lan haukraba matungda United States na anti-armor amasung anti-air missile sing drone grenade launcher machine gun rifle radar system amasung ammunition million yankhai gi mathakta supply tawkhre haina United States ki President Joe Biden asu claim tawkhe Ukraine da sangsilakpa Russian tank ama thengnanabagi damak US matomtana anti-armor system tara piri haina Biden haike ngasi phawboda US na Ukraine gi mafamda economic support oinasu US dollar billion ama pikhre haire Russia khaktana paiba khulai sijinnagani haina Putin na nongsup laibak sing da section wa haikre Ukraine gi lan asida mapan gi forces na khut thingjilaklawadi Russia khaktana paiba khwaidagi advance oiraba khulai sijinnaduna Nongthanggumna Khut Thagani haina Russian President Vladimir Putin na section wa haikre thokliba thokdok asida kanagumbana mapandagi khut thingjinaba phidep logduna aikhoi gi mayokta threat oirakpa tarabade aikhoi gi paukhum asi yamna yangba nongthanggi masak oiba mawongda lakani haibase makhoina khanggadabani haina Putin na lawmaker singda wa ngangbada phongdokhe adu tawnabagi damak aikhoi da khulai loina lei aikhoi khaktana napal tawba natana atai kanamatana tawba ngamloidaba khulai singne adubu aikhoi na napal tawroi darkar oirakpa matamda aikhoi na madu sijinnagane haina Putin na kari khulai no haibadudi phongdoktana haikhe panba yabadi mamang cheyol da Russia na makhoi gi khamthengna sophisticated oiba RS-28 Sarmad ICBM Intercontinental Ballistic Missile changyang tawkhe masigi nuclear missile asida Avangard hypersonic glider kayamarum hapa yai amasung masigi hypersonic guide vehicle asi haujik prithvi da sijinnariba air defense system amatana ngakthokpa ngamde haire Russia na pairiba khulai asigumbase United States amasung NATO ally singda leitre adubu Russia na mafam amadagi hekta ICBM launch tawbada khudakta khangdoknaba amasung missile adu masagi warhead sing thadokpa ngamdringaida thugai hongnaba pambai kayade US amasung NATO gi ally singda angakpa phangna leire masina Russia gi system asi tasengna kanagadra haibadudi singnaningai oire Finland amasung Sweden athuba matamda NATO da yauraba yai
member state kuntragi military organization oiriba North Atlantic Treaty Organization NATO da Finland amasung Sweden na yaunaba phirep laurabadi makoibu taramna loksin biba yai amasung yamna thuna member oiba yai haina NATO gi Secretary General Jens Stoltenberg na phongdokhre NATO gi member oiba yaroi haiduna Russia na Ukraine da tamthiba lan chathakiba na maram oiduna Finland amasung Sweden da Prajana NATO gi member oina bakanna support tongna rakhraba matungda Stoltenberg na wafam si phongdokhibani leibak ani si lakliba me thagi mayai chalakpada NATO gi member oina ba apply tawraba yai haina media na thajaba phongdokle masina makoina lawjagadaba phirep ni adubu makoina apply tawnaba phirep lawrabadi taramna okpigani amasung madugi thabaktu yamna thuna tawgani haina thajai haina Secretary General na haike leibak ani si karama matamda NATO da yawgani haibagi matangda Stoltenberg na chapsaba matam haikhide adubu makoina apply tawrakraba matungdadi Russia na kihalakpa tarabasu formal oina yawdriba phawba mawong amada NATO na ngakthokpigani haina mahak na haike apply tawba amasung formal oina yawdringai marak asigi pambai ama laigani haina thajai masina Finland amasung Sweden animakta matik chana kanaba oigani haina Stoltenberg na haike military alliance asigi constitution matungina member state amada yeknabana attack tawrakpa matamda member laibak pumnamagna thengnaminaba haina yawri prithvi sinba thungna measles sandorokpa yai UNICEF chahi sigi ahanba tha anida prithvi gi mafam kayada measles case kaya hengalakle masina prithvi sinba thungna case yamna hengalakpa yabagi akiba leiri haina UNICEF na warning tawkhre ing 2021 ge ahanba tha anida prithvi sinba thungna measles ki case lising mapan ga chatruk humpuga manga lakwa matamda chahi asidadi case lising taraga taret ka chahum kuntra ga nipan lakhe measles asi yamna launa ganba maramna vaccine kapthokpagi chang hantarakpa matamda masigi case yamna thuna hengalakli haina United Nations ki agency asina masagi update amada phongdokhe chaliba tha si phawbada prithvi gi mafam kayada yamna chawna amasung yamna akaiba piba mawongda measles sandorakpagi thokdok kunga mathoi thokhe laina asi khwaidagi yamna thokhiba laibaksingi marakta Somalia Yemen Nigeria Afghanistan amasung Ethiopia yauki haire measles laina gi case lakliba mafam khudingmakta masigi khwaidagi maru oiba maram se vaccine ningthina kapthoktaba asini yamna tekta kaidaba amasung afaba measles ki vaccine asi angang chada marfu draga manga natraga mathakta dose ani kapthokpa matamda laina asi ngakthokpa ngami haina UNICEF na haike COVID-19 laisana maram oiduna laiba kayada measles ki vaccine kapthokpada akaiba thokhe lan thokpa maramna mi million kaya mayum makai takpadagi routine immunization kaikhe measles hairiba laina asi siba yaba laina amani amasung masina immune system sonthanduna angangsingda pneumonia amasung diarrhea gumba atai laina na halakpasu yai haina UNICEF na haike aroibada tabiriba pumnamakpu thagatchari